ngasi March ki tang kunmari numidang waram da phongkiba tonga tongan ma pause singdagi lawkhacharaga Manipur Circle News ki maikai dagi myam da pautam jagi ahan mada kanglei pak ki maira pause na phongli mioi ama kidnap tawraga tamthina phuraga thadorakpa ki thawong bu yaning da ba phongdok tuno wakat me phampham khre hairi manung ge warol pathok jage lalambung khoirom leikai dagi khoirom sanjoi chahi kuntra homdoi apok pa leikhidraba ke ice bobo koba mioi ama kholai paiba singna kidnap tawduna pokhiba mioi ama tamthina phu chairaba matungda thadorakpadagi thawong adu yaningdaba phongdoraktuna ngasi lalambung khoirom leikai da apunba naharol yaifa thausul kanglup amadi apunma welfare association nupi lupna sindro wakat mipam chathagre wakat mipam aduda saru yakiba khoirom sanjoi gi masena haikibada leikai adugi khoirom sanjoi sing chahi kunram doi apokpa leikidraba ke ice bobobo tha asi ki trama pange ayuk pung tararom taba matamda masagi getagi nongmei chindonda phaduna pukhi hairi kari maram gidamakta phari banu haibasu phongdok lamkide aduga phaduna pukhiba mioi adubu tamthina phu chairaga numit adumaktada haingang awang leikai gi chinggi mafam amada puraga hondok lambani mahak hojik sije hospital da laikanari sanjoi kidney animak fail oiduna layeng liba mesakni haikhi makhataba pawse su kangli pakki mera pawse dagi lakhosage nongmei na panduna soklaba KUKI lalhoubani haiba mioi ama Guwahati gi police na fare mamang sahi ing lising ani kulumdoi gi me ahum dagi hauna Manipur da thokliba kanglup ani gi lan manungda mitai kulsingda nongmei na kapsen duna landawada saru yabada nongmei na panduna sokpadagi Guwahati da layeng duna leiba KUKI lalhoup amagi mioi ama ngarang Guwahati police na fare hairi pawasina hai faraba KUKI lalhoubani hairiba mioi adugi maming lunisai sahi kuntra mangani Churachandpur district headquarter dagini mioi asi makhong da nongmei na panduna sokpadagi Guwahati da layeng duna leiraba matungda Guwahati city gi borbari mayada leiba guest house amada leirambani hairi Guwahati police na mafam aduda chingnaningai oiba lalhouba khara leire haibagi pau phangmadagi thibo humbagi thabak chathabada mioi adu phagatpa ngamkibani hairi mioi adugi oi thangba khongda nongmei maru ama panduna sokpadagi layeng lamme haiba khangma ngamkhi Guwahati police na faraba mioi adu makhatana Guwahati medical and college ta puduna makhatana hojik layeng chathari haina pawasina hairi mathangna paujel pausedagi lokhachage inner gi BJP gi miref athubada lauthoklagani mikhal asida BJP na sauna mai pakani CM April ki tang 13 da bot tha thanagadoriba inner lok sabha constituency gi mikhal da BJP gi mire oigadabagi maming athuba matam da lauthoklagani hairi loina na mikhal asida BJP na sauna mai pakani haina chief minister nongthombam birena phongdokhre wafam asingasi chief minister na moirang da sengwat sagaliba craft helom village gi thabak thorang sing yengchinmagi khongchatta akhanana pawmi singna hangkibo wahangi pawkom piraduna phongdokhibani yengchin khongchat adu public works department PWD gi minister Govindas Kunthaujam PSD minister Laisangthem Sosindro MLA Elibomsa MLA Thongam Santi amadi PICD gi maru oiba official singju saru yaki hairi handakta nauna India gi prime minister Narendra Modi na visual gi khutangda minister of textile gi makhada moirangda craft helom village semgatpa haukiba adu ngasi yengchinki loinana omba nurathel sangba lambi gi mapanda sab open gym amaso yengchinki hairi chief minister na hojik tholiba irang thodok wathok asi munna khangba BJP na Manipur myam gi ihul khangna kari tawrige khangba mioi kya leiri ngayak asida sauningbagi myam gi thamuida nungai taba phawbani lakliba mikhal asi mahusagi matawgum natre mirep adu lairik haiba wangang ba haiba khaktana yaroi phajaba wahaina pangthagadaba Manipur gi myam nate BJP gi oina inarda mirep oigadaba athuba matamda lauthoklagani mikhal asida BJP na chauna maipakani haiki kangla pawdagi lokhachage sakhangdaba singna ABCL gi base camp da bom pukhai halamle operation da khulai kya phagat khre manungi oibu warol pathokchari masak khangdaba khulai paiba singna ABCL private limited base camp manungda bom langsinduna pukhai halambada company adugi senmi ama so panang khre hairi thodok asingrang numidang pung 6 lom tabada None district ki awangkhul part 2 gi national highway 37 da leiba ABCI base camp aduda thokibani hairi chakhangdaba singna bom langsinduna pokhai halamlaba aduda kiamasida leiba senmi pamai ali sahi kunthra ga taret apokpa samsel alam assam gi nalbari district ta leiba ama sokpadagi laikan nakhre hairi
थौदोक थोफमदा नोने पुलिस के टीम अमा लाक्तुना यंगछिनबगा लोइनाना केस अमसु लखटख्रे हाइरि अमरोमदा बिष्णुपुर डिस्ट्रिक्ट कमांडो की टीम अमना ngasi ayuk tongan tongan mafamsingda operation chathabada khusu khulai kaya phagatkhre police dagi phangba pawgi matung inna akaknaba paw ma phangmadagi district asigi ASP KS Hais Pravin Kumar gi mityang makhada Bishnupur district ki commando P Sanjoina nusingba team amana ngasi ayuk pung 3 minute rum tabada oinam nambol naure oinam yumpham oksoi amadi mantha singda thiba humagi thabak chathabada oinam yumpham oksoi mafam amada singnaningai oiba mawongda carton box ama lairamba thengnabadagi hangduna yenglubada magazine ani yawba USA na saba 7.65 mm gi pistol ama high explosive hand grenade nipan Chinese hand grenade ani Kenwood wireless set ama yauna khulai sing phagat mangamki phagalaba sing makha tana logi thabak lokhanaba nambol police da sinna khre hairi